July month yausala'e. Adom Sunday, Monday, Tuesday, Wednesday, Thursday, Friday nataga Saturday da pokpa yai. Handaki month asida adom gi money, love, career, opportunities, amadi blessings kai lakpage haibado yengminarasi. Adom na pamjaba crystal ama sibiro aduga July month ki prediction asi yengminarasi. Hi, I'm Sakila Yumnam, a certified tarot and crystal healer. Ahanbada Sunday pokpa ichil now singi yengasiko. Sunday pokpa ichil now singi July month asigi money, career, opportunity, amadi blessings kai lai. Universe na hai Sunday pokpa ichil now singi. Sunday pokpa ichil now singi ko Sunday pokpa ichil now singi July month ase kidang haidi turning point ama oi ko turning point ama oi habadi adumna paisa nungsagi matang da oi ta ga su kidang section bigadaba adumaina tawbo oi ko haidi kharcha kidang chatpa yaba khotpa adumaina tawba lai aduga opportunity laktabati nate opportunity laktaragati adugi matam adu yam sangna leiroi haidi grab tawba ya hauragadi aduda phatlaung tawsal hausine habadi hayeng tawge horen tawge hairaga adumaina ngairaga leibiganu hairiko aduga Sunday pokpa ichil now singi yengasi ko Sunday pokpa ichil now gi July gi month ase July gi month ase hana gi leiramiba dudagi kidang ohumba lakpa oina oiko paisa nungsagi matang oitaraga su paisa nungsagi adumgi chatnagadaba leiraga paisa gumba khudongchadaba leitaraga su hana mina lawsangiba oitaraga su itha thajadana phatlaungna pithorakpa gumba ko adagi adumgi chatnadaba paisa tu leira khudongchadaba dasu hangbam hek phatlaungna lakpa adumain tawba khudongchaba piriko aduga nungsinungongi matang dasu haidi adumgi partner aduna husband wife oiragasu adumgi haidi husband natraga wife aduna haidi adumna yamna haraugadaba nungaigadaba haidi tawthorakpado adumaina tawba month oigani aduga pakhang leisabi oitaragasu itha thajadana haidi koiba chatpagumbagi adugumba su oiba yaiko adumgi partner duna yamna nungaiba harauba adumda haidi adumna tawba ithaududa encourage piba adugumbagi Ishona su haidi kuina matam sangnadagi adom pallaga leiba career gi matangdasu good news kumba taba adumaina haidi tawba month ama piriko aduga obstacle si kidang haijagi adomti obstacle si laiba month si paisa nungsa kharcha tawbada kidang hanthabiyo hairiko haibadi isagi damakta self care di lawgadabani self care di lawgadabani tawbadabu isagi self care lawba matamda haidi paisa henjinna thajala kanda haidi paisa mangba khotpa adumaina tawba yai aduna haidi kharcha tawbada haitare kharcha tawbada khidang section biyo ko invest tawba mafam chabada tawbadi kaisu kaide duisu khidang yengaga tawbiyo aduga isada ahenba kharcha kai chatkhiba yabagi adumaina lei aduna July month asi khidang section biyo hai ko Sunday pokpa Monday pokpa ichil now singi amuk yengasi ko Monday pokpa ichil now singi July month ase money, career, opportunities amadi blessing kai lai universe na kai tawbi Monday pokpa ichil now sing ko Monday pokpa ichil now singi July month ase ko business kumba tawba adagi thaba ingkhangi gumba tanaba ichil now singi ti yamna kanaba oigani habati paisa nungsagi growth ki damakta yamna starting point oiba adumaina tawba month ama oiko habati paisa nungsa adumgi business ki anauba hawatke natraga hana leibaduke upgrade tawge hai taragasu adumain tawbagi haurakpagi haidi yamna growth leigadabagi lambida changthalakpagi adumaina tawba uiko Monday pokpa ichil now singi aduga nungsi nungongi matang oitaragasu yamna phaba oi adomgi hana leinarba partner aduga haidi nungainadaba kai leiba oitaragasu July month sida kitang yasanaba adumaina porakpa amukna haunana refresh tawba hai tare adumaina tawbagi month ama oi yamna phaba month ama oi aduga blessing su lei ko ishwargi blessing su lei adomna haidi hotnajaba matam kuinadagi pallaga leiba thaba ingkhang kai mai pakpa khotpa gi wari adumaina lakpa taba adumaina tawbasu utliko aduga obstacle sidana kai lai haba matamda July month ase adumna business tawba ichil now singi oitaragasu hanadagi haidi hanjin tawraga leiba adumna haidi thabak
ꯇꯣ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔ ꯂꯩꯕꯗꯣ ꯄꯦꯇꯔꯟꯗꯨ ꯈꯤꯇꯪ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯀꯣ ꯍꯥꯏꯕꯗꯤ ꯊꯕꯛꯇꯨ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯕ ꯊꯕꯛꯇꯨ ꯇꯧꯕꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯔ ꯄꯥꯛꯇꯦ ꯍꯥꯏꯁꯦ ꯑꯗꯣꯝꯗ ꯂꯦꯁꯟ ꯑꯃ ꯍꯥꯏꯔꯤꯅꯦꯕ ꯄꯥꯛꯇꯕꯗꯨꯗ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯃꯤꯠꯌꯦꯡꯁꯦ ꯈꯤꯇꯪ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯥꯛꯇ꯭ꯔꯤꯕꯅꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯨ ꯈꯤꯇꯪ ꯍꯣꯡꯗꯣꯛꯑꯒ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯤꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯀꯔꯤꯌꯔꯒꯤ ꯀꯩ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯥꯟꯅ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯈꯤꯇꯪ ꯃꯑꯣꯡꯗꯨ ꯍꯣꯡꯗꯣꯛꯄꯤꯔꯒ ꯃꯤꯠꯌꯦꯡꯗꯨ ꯄꯔꯁꯄꯦꯛꯇꯤꯞꯇꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯣꯡꯗꯣꯛꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯇꯕꯗꯣ ꯑꯗꯨꯏꯗꯨꯗ ꯑꯗꯨꯝ ꯇꯧꯁꯜꯂ ꯂꯩꯕ ꯅꯠꯇꯕ ꯄꯣꯁ ꯈꯤꯇꯪ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯣ ꯍꯥꯏꯐꯦꯠ ꯆꯦꯟꯖ ꯇꯧꯕꯤꯌꯣ ꯍꯥꯏꯔꯤꯀꯣ ꯑꯗꯨꯅ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯔꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯤꯒꯤ ꯃꯟꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯤꯒꯤ ꯃꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯚ ꯑꯃꯗꯤ ꯕ꯭ꯂꯦꯁꯤꯡ ꯀꯩꯀꯩ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯖꯨꯂꯥꯏ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯤꯗ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝ ꯈꯤꯇꯪ ꯆꯠꯄ ꯌꯥꯕꯒꯤ ꯈꯔꯆꯥ ꯈꯤꯇꯪ ꯆꯠꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯇꯨꯗꯦꯟꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯄꯩꯁꯥ ꯈꯤꯇꯪ ꯆꯠꯀꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯟꯊ ꯑꯃ ꯑꯣꯏ ꯑꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯣꯏꯇꯥꯔꯒꯁꯨ ꯕꯣꯏ ꯐ꯭ꯔꯦꯟ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯝ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯝ ꯈꯤꯇꯪ ꯄꯤꯕꯤꯕ ꯃꯔꯤꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯆꯦꯠꯁꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯟꯊ ꯑꯃ ꯑꯣꯏ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯗꯨꯒ ꯕ꯭ꯂꯦꯁꯤꯡꯁꯦ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯂꯥꯛꯏꯀꯣ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯤ ꯑꯁꯤ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯕꯀꯣ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯕꯅꯤꯅ ꯕ꯭ꯂꯦꯁꯤꯡꯗꯨ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯎꯗꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯀꯣ ꯎꯗꯕ ꯇꯧꯕꯤꯒꯅꯨ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯠ ꯂꯥꯛꯄꯒ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯀꯣ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯦ ꯑꯗꯨꯒ ꯁꯦꯟ ꯊꯨꯝ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯑꯣꯞꯁꯇꯤꯀꯜꯁꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯤ ꯁꯦꯟ ꯊꯨꯝ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯀꯣꯏꯕ ꯁꯥꯟꯕ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯦꯟ ꯊꯨꯝ ꯈꯨꯠꯇꯒꯤ ꯌꯥꯝꯅ ꯆꯠꯄ ꯌꯥꯕ ꯃꯟꯊ ꯑꯃ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯁꯦꯟ ꯊꯨꯝꯁꯦ ꯏꯁꯥꯅ ꯈꯔꯆꯥꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯋꯦꯠꯅꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯋꯦꯠꯅꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯨꯂꯥꯏ ꯃꯟꯊꯀꯤ ꯃꯅꯤ ꯀꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯗꯤ ꯕ꯭ꯂꯦꯁꯤꯡ ꯀꯩ ꯂꯩ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯋꯦꯠꯅꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯦꯠꯅꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯋꯦꯠꯅꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯁ꯭ꯇꯥꯔꯠꯀꯤꯗꯃꯛꯇ ꯌꯥꯝꯅ ꯐꯕ ꯃꯟꯊ ꯑꯣꯏꯒꯅꯤ ꯖꯨꯂꯥꯏꯁꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯏꯟꯚꯦꯁꯃꯦꯟ ꯑꯅꯧꯕ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯐꯝ ꯆꯥꯕꯗ ꯏꯟꯚꯦꯁ ꯇꯧꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯏꯁꯇꯨꯗꯦꯟꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯗꯣꯝꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯑꯅꯧꯕ ꯇꯝꯁꯟꯕꯗ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯀꯩꯀꯥ ꯇꯝꯁꯤꯟꯕꯗ ꯁ꯭ꯀꯤꯜ ꯇꯝꯁꯟꯕꯗ ꯃꯣꯗꯥꯂꯤꯇꯤ ꯑꯅꯧꯕ ꯇꯝꯕꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯃꯐꯝ ꯆꯥꯕꯗ ꯑꯗꯣꯝꯅ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯩꯁꯥ ꯊꯥꯗꯕꯗꯀꯣ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯑꯐꯕ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯂꯩꯀꯣ ꯑꯗꯣꯝꯗ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯦ ꯑꯗꯨꯒ ꯑꯣꯞꯁꯇꯤꯀꯜꯗꯅ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯂꯩꯖꯕꯗꯣ ꯃꯐꯝ ꯆꯥꯕꯗ ꯏꯟꯚꯦꯁ ꯇꯧꯕꯗ ꯀꯥꯟꯅꯅꯤ ꯍꯥꯏꯔꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯒ ꯃꯐꯝ ꯆꯥꯕ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯏꯁꯜꯂꯒ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯄꯥꯏꯁꯜꯂꯒ ꯂꯩ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯗꯗꯤ ꯍꯦꯟꯒꯠꯂꯔꯣꯏ ꯒ꯭ꯔꯣ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯁꯤꯡꯗꯤ ꯁꯨꯝ ꯇꯥꯡꯈꯠꯂꯛꯏꯗꯅ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯨꯗꯤ ꯍꯦꯟꯒꯠꯄ ꯂꯩꯔꯔꯣꯏ ꯑꯗꯨꯝꯅ ꯑꯗꯨꯝ ꯄꯥꯏꯁꯜꯂ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯐꯝ ꯆꯥꯕꯗ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯊꯪꯗꯅ ꯊꯔꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯊꯔꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯤꯒꯤ ꯃꯅꯤ ꯂꯚ ꯀꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯃꯗꯤ ꯕ꯭ꯂꯦꯁꯤꯡ ꯀꯩꯗ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯊꯔꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯊꯔꯁꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯦ ꯑꯗꯣꯝꯅ ꯅ꯭ꯌꯨ ꯃꯣꯗꯥꯂꯤꯇꯤ ꯅ꯭ꯌꯨ ꯁ꯭ꯀꯤꯜ ꯑꯃ ꯇꯝꯁꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣꯝꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯖꯨꯂꯥꯏ ꯃꯟꯊꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯩꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯔꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ
ꯌꯥꯝꯅ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯑꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯅ ꯌꯥꯝꯅ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯐꯖꯅ ꯆꯦꯁꯟꯅꯅ ꯑꯅꯤꯃꯛꯇ ꯃꯇꯝ ꯄꯤꯕꯤꯔꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯟꯊ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯕ꯭ꯂꯦꯁꯤꯡꯁꯦ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯑꯣꯕꯁꯇꯦꯀꯜꯁꯤ ꯕꯦꯂꯦꯟꯁ ꯂꯩꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯇꯥꯔꯒꯁꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯁꯤ ꯈꯤꯇꯪ ꯂꯩꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤꯀꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯆꯠꯇ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯀꯥꯏꯕ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯃꯥꯏꯅ ꯎꯠꯂꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯐꯖꯅ ꯂꯩꯅꯅ ꯆꯠꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯀꯣ ꯖꯨꯂꯥꯏ ꯃꯟꯊ ꯑꯁꯦ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯨꯂꯥꯏ ꯃꯟꯊꯁꯤꯒꯤ ꯃꯅꯤ ꯀꯔꯤꯌꯔ ꯂꯚ opportunities amadi blessing karida universe na guide tawbi Friday pokpa ichil naw singi ko Friday pokpa ichil naw singi July month ase July month asida adom da kitang adom ki hanadagi haidi bad habit leiramba taragadi adugidu kitang thadokpiyu haidi ko sigi month asida thadok taragadi adom da growth ki damakta afaba month ama oiri ko bad adaga natraga person da oi taragasu adomna yamna loinaba mi phatena di khanba aduna adomgi punsi da akaiba pi chahe partner oigera natraga naknaba ama oigera adudagi kitang lapthokpiyu hairiko haidi lapthokpiyu thadokpiyu adu natragana phataba situation ko aduna adomda kaisu kanaba poraktaba haidi paski wakhanbu oiba oi taragasu adudagi thadokpiyu hairiko thadokpiyu adu thadokdana sum lei taragadi aduda yamna apanba adumai oiba month ama oigani adomgi growth ki damakta de piriko kari karamba kanda pi haiba matamda haiba bad behavior leibasingna natraga nisha pusa chaba sing oi taragasu thadoknaba kanna honabiyu kaino adomgi damakta opportunity si lakadabagi leire adubu asi singsina adomgi bad behavior oiba yai natraga situation oiba yai ko phataba natraga bad person oiba yai ko adudagi lapthok thadokpiba tawdabasina block tawraga leirebako adumaina haire adomgi month asi July month asi emotionally kitang stable oidaba yai ko angangi type ta emotionally amo haragumsu tawba amo nungaitagumsu tawba emotionally kitang stable oidaba adumaina tawba month oina haipet piri adumaina haidi wakhanjo meditation kai kai tawraga wakhanjo kitang phajanaba hotnabiyu ko Friday pokpa ichil naw singi Saturday pokpa ichil naw singi ko Saturday pokpa ichil naw singi July month asi ko adomna career da hairasine ko career da natraga paisa nungsagi adomna paisa tanbagi matangda haiba oi taragasu yam kanna adomsi adomgi hotnajaibaduda ko business tawba ichil naw sing oi taragasu yam kanna hotnaga lai ko hotnaga lai adomgi wakhanduda aina kanna hotnajai mai pakpa amde iu udre haibade as kanadreda ai sigisidai thadooge haibagi adumaina wakhan bau lakpagi mawong oiko tawbadabu kachina haibai matungina adomsi thadokpiganu kaino adomgi panthungdu yogadaba kijekta ngaire haidi adomna target tawge adomgi goal ama achieve tawningai hotnaba matamda yamna waba tangkak ama leidana phangaroidrane ai sibu tokthosira kari phangadobagina kitang khongkap ama kalaga leiba adumain tawbai situation da lei aduna warabasu wana adomna hotnaribado aduda leptabida matam kharamtang leibiyo adumaina haireko July month ase adugi matungda adomgi damakta growth achauba haidi paisa nungsagi matang oi taragasu adomna hanadagi phangge khala kanna hotnare ibadugi mai pakpagi adumaina uriko tawbadabu July month asida adomna thabak khuding aina loi tawge haibai kansan biba adumaina tawbiganu hairi partner da haidi business tawba singna adomgi partner singda oiba yai ko adagi thaba ingkhang tawba office ki singna adomgi colleague da oiba yai aduga family member gi oi taragasu family member da nangna si tawsilo nangna thi tawsilo hairaga ꯊꯕꯛꯇꯨ ꯈꯔ ꯈꯔ ꯌꯦꯟꯊꯣꯛꯅꯕꯤꯌꯣ ꯍꯥꯏꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏ ꯀꯣꯟꯁꯜꯂ ꯂꯩꯒꯅꯨ ꯑꯗꯨꯅ ꯑꯋꯥꯕ ꯈꯝ ꯊꯦꯡꯉꯀꯥꯟꯗ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯟꯊ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯈꯔ ꯁꯤꯟꯗꯣꯛꯅꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯍꯣꯠꯅꯕ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯨꯗ ꯋꯥꯔꯦ ꯍꯥꯏꯔꯒ ꯇꯣꯛꯊꯣꯛꯄꯤꯕ ꯃꯟꯊ ꯑꯣꯏꯒꯅꯨ ꯑꯗꯣꯝꯒꯤ ꯄꯟꯊꯨꯡ ꯑꯗꯣꯝꯅ ꯐꯪꯒꯗꯕ ꯒꯣꯜꯗꯣ ꯌꯥꯝꯅ ꯅꯛꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯟꯊ ꯑꯃ ꯑꯣꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯟꯁꯦ ꯃꯟꯁꯤꯒꯤ ꯑꯗꯣꯝꯒꯤ ꯑꯣꯕꯁꯇꯤꯀꯜ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯣꯝꯁꯦ ꯇꯨꯛꯊꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯀꯣ ꯏꯃꯣꯁꯅꯦꯜ ꯊꯤꯡꯀꯤꯡꯗꯩꯗꯤ ꯂꯣꯖꯤꯛ ꯊꯤꯡꯀꯤꯡꯅ ꯍꯦꯟꯅ ꯐꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯀꯣ
ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯇꯥꯔꯕ ꯁꯣꯜ ꯃꯌꯥꯝ ꯑꯃ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯀꯔꯤꯌꯔꯗ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯕ ꯂꯞꯁꯇ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯕ ꯃꯌꯥꯝ ꯍꯦꯜꯊꯀꯤ ꯏꯁꯨ ꯂꯩꯕ ꯃꯌꯥꯝ ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯒ ꯀꯔꯤ ꯔꯤꯃꯦꯗꯤꯁ ꯇꯧꯔꯒꯗꯤ ꯀꯣꯛꯀꯅꯤꯗ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯇꯥꯔꯕ ꯁꯣꯜ ꯃꯌꯥꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯂꯛꯄ ꯈꯨꯗꯤꯡ ꯑꯗꯣꯝꯗ ꯌꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯟ